ꯀꯩꯅꯣ ꯇꯧꯋꯦꯕ ꯌꯥꯝ ꯁꯥꯊꯤꯕ ꯀꯩꯅꯣꯅꯦꯕ ꯃꯔꯩ ꯈꯨꯌꯦꯠꯅꯦꯕ ꯅꯪ ꯌꯦꯠꯂꯤꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏꯅꯦ ꯑꯩꯈꯣꯏ ꯇꯦꯔꯦꯁ ꯒꯥꯔꯗꯦꯟꯁꯦ ꯁꯦꯝꯕꯤꯗꯕ ꯀꯨꯏꯔꯦ ꯊꯕꯛꯁꯦ ꯍꯟꯗꯛꯁꯦ ꯁꯨꯡꯁꯪ ꯁꯪꯗꯕꯒꯤꯀꯣ ꯑꯗꯨꯅ ꯁꯂꯥꯛ ꯁꯥꯔꯦ ꯑꯗꯨ ꯎꯠꯂꯛꯀꯦ ꯀꯩꯅꯣꯁꯦ ꯅꯥꯀꯨꯞꯄꯤꯁꯦ ꯂꯣꯏ ꯂꯦꯟꯊꯠꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯅꯧꯕ ꯑꯃꯨꯛ ꯆꯣꯡꯈꯠꯂꯛꯄꯁꯦ ꯍꯟꯗꯛꯇꯤ ꯁꯤꯃꯗꯤ ꯌꯦꯜꯂꯣ ꯑꯣꯏꯅ ꯆꯣꯡꯈꯠꯂꯛꯑꯦ ꯑꯗꯨꯅ ꯑꯁꯪꯕ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯖꯗꯧꯅꯤ ꯑꯗꯨꯅ ꯌꯦꯜꯂꯣ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯤ ꯌꯦꯡꯕꯗ ꯁꯣꯝꯒꯤꯁꯤꯅ ꯑꯃꯨꯛ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯃꯁꯛꯁꯦ ꯐꯖꯅ ꯍꯧꯔꯛꯑꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯁꯨꯡꯒꯪꯅꯔꯒ ꯁꯤꯒꯤ ꯁꯧꯒ꯭ꯔꯤꯁꯦ ꯑꯩꯅ ꯕꯣꯔꯥ ꯃꯆꯥ ꯑꯃꯇꯗ ꯁꯤꯟꯇꯣꯛꯄꯤꯒꯦ ꯇꯧꯅꯤ ꯆꯥꯎꯕꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯦꯔꯪꯁꯤꯒ ꯀꯩꯅꯣꯁꯦ ꯆꯥꯟꯅꯗꯕ ꯕꯣꯔꯥꯁꯦ ꯂꯩꯇꯕꯁꯤꯗꯅꯦ ꯍꯥꯏꯗꯤ ꯑꯔꯩꯕ ꯈꯔꯗꯤ ꯑꯇꯣꯞꯄ ꯂꯣꯏ ꯊꯥꯗꯣꯛꯈꯤꯕꯒꯤ ꯍꯥꯏꯗꯤ ꯁꯤꯗꯤ ꯋꯥꯡꯕꯗꯤ ꯑꯩꯒꯤ ꯃꯌꯥꯏ ꯋꯥꯡꯉꯛꯀꯗꯣꯔꯦ ꯐꯖꯅ ꯋꯥꯡꯉꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯊꯥꯔꯤꯕ ꯆꯦꯔꯪꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯁꯤꯂꯣ ꯁꯧꯒ꯭ꯔꯤꯅꯤ ꯃꯌꯥꯝ ꯑꯗꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯔꯣꯏꯕꯤ ꯇꯥꯒꯩ ꯐ ꯂꯩꯔꯝꯃꯦ ꯀꯣꯂꯝꯅꯤꯁꯦ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯃꯔꯤꯒ ꯆꯠꯂꯒ ꯑꯁꯨꯛ ꯌꯧꯅ ꯁꯥꯡꯅ ꯆꯠꯄꯁꯦ ꯑꯃꯨꯛꯇ ꯆꯠꯇꯕꯅꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯌꯥꯝ ꯊꯤ ꯐ ꯂꯩꯔꯝꯃꯦ ꯌꯦꯜꯂꯣ ꯆꯪꯕꯁꯦ ꯌꯦꯜꯂꯣ ꯆꯪꯕꯁꯤꯁꯨ ꯁꯤ ꯂꯣꯏꯅꯃꯛ ꯆꯥꯕꯗꯤ ꯌꯥꯔꯕꯅꯤ ꯌꯥꯝ ꯐꯔꯕꯅꯤ ꯅꯍꯥꯟꯈꯩ ꯂꯦꯟꯕꯗꯩꯗꯤ ꯃꯥꯅꯕꯨ ꯍꯦꯟꯅ ꯆꯥꯎꯔꯛꯑꯕꯅꯤ ꯑꯗꯣ ꯑꯃꯁꯤꯅ ꯆꯥꯎꯃꯟꯈꯤꯕꯒꯤꯀꯣ ꯁꯤꯁꯦ ꯄꯤꯛꯄ ꯃꯥꯟꯕꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯕ ꯃꯅꯥꯛꯇ ꯂꯩꯁꯜꯂꯗꯤ ꯅꯣꯡꯃꯪꯈꯥꯁꯦ ꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯌꯣꯟꯁꯦ ꯀꯪꯉꯤꯌꯦ ꯇꯨ ꯁꯤꯗꯩꯗ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯉꯛꯇꯨ ꯁꯤꯁꯦ ꯅꯥꯀꯟ ꯅꯥꯀꯟꯗ ꯑꯅꯧꯕꯕꯨꯗꯤ ꯆꯣꯡꯊꯣꯔꯛꯄꯀꯣ ꯁꯤꯃ ꯀꯪ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯁꯤꯂꯣ ꯁꯧꯒ꯭ꯔꯤ ꯁꯤꯁꯤꯁꯨ ꯕꯣꯔꯥꯁꯤ ꯌꯥꯗ꯭ꯔꯕꯅꯤ ꯌꯥꯕꯨꯗꯤ ꯁꯤꯁꯨ ꯃꯇꯝ ꯈꯔ ꯂꯩꯔ ꯁꯤꯜꯂꯒꯦ ꯕꯣꯔꯥ ꯂꯩꯔꯀꯥꯟꯗ ꯆꯦꯡꯒꯤ ꯕꯣꯔꯥ ꯍꯥꯡꯉꯛꯑꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯈꯥꯃꯦꯟꯁꯨ ꯃꯄꯥꯟꯗꯤ ꯂꯥꯛꯑꯦ ꯕꯥꯔꯃꯥꯁꯤꯀꯥ ꯈꯥꯃꯦꯟꯁꯤ ꯅꯍꯥꯟ ꯇꯤꯟ ꯇꯥꯔꯨꯕꯗꯒꯤ ꯁꯂꯥꯛ ꯁꯥꯔꯨꯕꯅꯤ ꯁꯤꯒꯤ ꯈꯥꯃꯦꯟꯁꯤꯃꯁꯨ ꯌꯥꯗ꯭ꯔꯦ ꯆꯣꯡꯕꯨꯗꯤ ꯆꯣꯡꯉꯦꯕꯀꯣ ꯃꯅꯥ ꯑꯃꯅꯤ ꯑꯗꯨꯁꯨ ꯃꯁꯤ ꯊꯝꯕ ꯀꯥꯟꯅꯔꯔꯣꯏ ꯁꯤ ꯆꯍꯤ 2-3 ꯁꯨꯔꯕꯅꯤ ꯆꯍꯤ 2ꯗꯤ ꯁꯨꯔꯛꯑ ꯃꯥꯅꯦ ꯐꯅꯌꯥꯝ ꯄꯥꯟꯈ꯭ꯔꯕꯅꯦ ꯍꯥꯟꯅ ꯃꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯕꯗ ꯁꯤꯁꯤꯅ ꯑꯃꯨꯛ ꯐꯖꯅ ꯆꯣꯡꯉꯦꯕ ꯑꯁꯤꯁꯤꯅ ꯀꯌꯥ ꯆꯣꯡꯗ꯭ꯔꯦ ꯁꯤꯁꯤꯃꯗꯤ ꯊꯝꯕꯤꯕ ꯌꯥꯔꯤ ꯑꯁꯤ ꯂꯩꯕꯥꯛ ꯃꯌꯥꯝꯁꯦ ꯑꯇꯣꯞꯄ ꯑꯝꯗ ꯁꯤꯖꯤꯟꯅꯈꯤꯕꯅ ꯐꯔꯦ ꯁꯤ ꯍꯟꯗꯛ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯑꯔꯤꯕ ꯃꯔꯥꯁꯦ ꯏꯟꯊꯨꯉꯥꯏ ꯌꯥꯎꯕ ꯌꯥꯎꯗꯕꯩ ꯇꯧꯕ ꯈꯔ ꯀꯩꯅꯣ ꯇꯧꯕꯗꯣ ꯊꯥꯖꯤꯟꯕꯅꯤ ꯁꯨꯝ ꯆꯥꯅꯕꯒ ꯀꯩꯅꯣ ꯇꯧꯕꯗꯨꯗꯒꯤ ꯃꯈꯣꯛ ꯃꯆꯥ ꯃꯆꯥ ꯌꯥꯎꯕꯗ ꯍꯧꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯉꯝꯃꯣꯏꯗꯧꯔꯤꯕ꯭ꯔꯥ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯌꯦꯡꯒꯦ ꯅꯤꯝ ꯃꯍꯩ ꯇꯥꯁꯜꯂꯤ ꯃꯌꯥꯝꯁꯦ ꯒꯥꯔꯗꯦꯟꯁꯦ ꯉꯁꯤ ꯑꯩ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯂꯣꯏ ꯁꯦꯡꯗꯣꯏꯅꯦ ꯌꯦꯡꯉꯣ ꯃꯔꯨ ꯅꯤꯝꯒꯤ ꯃꯔꯨ ꯃꯌꯥꯝꯁꯦ ꯍꯥꯎ ꯀꯩꯅꯣ ꯌꯦꯡꯗꯣꯏꯕꯣ ꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤ ꯌꯥꯕ꯭ꯔꯥꯅ ꯊꯥꯕꯅꯤ ꯇꯤꯟ ꯂꯣꯏ ꯇꯥꯏꯌꯦ ꯌꯥꯗꯦ ꯍꯧꯖꯤꯛ ꯃꯇꯝ ꯅꯠꯇꯕꯩꯔꯥ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯂꯣꯏ ꯐꯨꯛꯇꯠꯈ꯭ꯔꯅꯤ ꯃꯥꯏ ꯂꯩꯕꯥꯛꯁꯤ ꯑꯔꯦꯝꯕꯗ ꯂꯣꯏ ꯃꯥꯡ ꯇꯥꯔꯦ ꯃꯥ ꯇꯤꯟ ꯇꯥꯁꯟ ꯑꯗꯨꯒ ꯎ ꯃꯣꯔꯣꯛꯁꯤꯕꯨꯗꯤ ꯎꯠꯇ꯭ꯔꯁꯨ ꯌꯥꯔꯁꯦ ꯃꯄꯥꯟ ꯈꯔ ꯄꯣꯝ ꯑꯃꯨꯛ ꯀꯦꯟ ꯈꯔ ꯄꯣꯝ ꯇꯧ ꯂꯩ ꯃꯥ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯕꯤꯁꯦ ꯁꯤꯁꯤꯃꯗꯤ ꯃꯄꯥꯟ ꯐꯖꯅ ꯁꯥꯔꯛꯑꯦ ꯍꯦꯛꯇꯨ ꯑꯅꯤꯁꯦ ꯁꯤꯁꯤꯃꯗꯤ ꯐꯖꯅ ꯄꯥꯜꯂꯛꯑꯅꯤ ꯁꯤꯗꯤ ꯑꯗꯨꯝ ꯋꯥꯠꯇꯕꯤꯗ ꯄꯥꯜꯂꯦꯕ 3ꯅꯤ ꯄꯥꯝꯕꯤ ꯁꯤꯗ ꯑꯃꯒ ꯄꯥꯅ ꯑꯗꯨꯝ ꯁꯥꯖꯜꯂꯛꯄꯗꯣ ꯑꯗꯒꯤ ꯁꯤꯁꯤꯅ ꯄꯔꯄꯜ ꯃꯆꯨꯒꯤ ꯃꯣꯔꯣꯛꯅꯦꯅ ꯍꯟꯗꯛ ꯑꯃꯈꯛ ꯊꯥꯕꯅꯦꯕꯀꯣ ꯃꯄꯥꯟꯗꯤ 1-2ꯗꯤ ꯁꯥꯠꯄꯅꯦ ꯑꯗꯨ ꯀꯦꯟꯈ꯭ꯔ ꯃꯥꯅ ꯁꯤꯗ ꯑꯃꯈꯛꯇꯪꯗꯤ ꯁꯥꯠꯄ ꯎꯏ ꯁꯤꯁꯨ ꯃꯥꯏ ꯀꯩꯅꯣꯁꯤꯒ ꯆꯥꯟꯅꯗ꯭ꯔꯕꯅꯤ ꯃꯣꯔꯣꯛꯁꯤꯅ ꯐꯜꯂꯒ ꯍꯧꯕꯁꯦ ꯁꯤꯃꯇꯪꯒ ꯕꯣꯔꯥ 2ꯈꯛ ꯂꯩꯌꯦꯕꯀꯣ ꯃꯆꯥ ꯑꯗꯣ 2ꯗꯨꯗ ꯁꯤꯟꯇꯣꯛꯄꯤꯒꯦ ꯊꯥꯔꯛꯀꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯁ ꯅꯤꯝ ꯃꯔꯨꯁꯦ ꯇꯥꯁꯟꯕꯁꯦ ꯁꯨꯃꯥꯏꯅ ꯍꯧꯒꯠꯂꯛꯏꯖꯔꯕ ꯅꯤꯝꯒ ꯊꯥꯅꯤꯡꯕ ꯃꯤꯒꯤꯗꯤ ꯁꯤ ꯌꯥꯝ ꯍꯧꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯗꯤ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯐꯨꯛꯇꯠꯄꯗꯕꯀꯣ ꯍꯧꯒꯟꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯕꯛ ꯑꯝꯇ ꯇꯧꯈꯤꯒꯦ ꯊꯕꯛꯁꯤ ꯌꯥꯝ ꯌꯥꯝꯃꯦ
ꯁꯤ ꯀꯩꯅꯣꯒꯤ ꯂꯣꯝꯕ ꯍꯧꯔꯝꯕꯁꯤꯅ ꯍꯪꯒꯥꯝꯂ ꯐꯗꯤꯒꯣꯝꯂ ꯈꯔ ꯍꯨꯟꯖꯟꯒꯦ ꯍꯥꯏꯗꯤ ꯂꯣꯝꯕꯗꯤ ꯑꯌꯥꯝꯕ ꯂꯣꯏ ꯁꯤꯈ꯭ꯔꯦꯕꯀꯣ ꯁꯤꯃ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯍꯧꯕ ꯑꯗꯨꯅ ꯃꯈꯣꯡꯒꯤ ꯈꯔ ꯂꯩꯕꯥꯛꯁꯦ ꯁꯣꯝꯗꯣꯛꯄꯤꯔꯒ ꯍꯪꯒꯥꯝ ꯍꯧꯔꯦꯡꯒꯦ ꯍꯪꯒꯥꯝ ꯃꯔꯨ ꯈꯤꯇꯪ ꯂꯩꯕꯅꯦ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯍꯧꯈꯤꯗ꯭ꯔꯥ ꯍꯧꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯂꯝꯁꯦ ꯍꯥꯡ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯊꯥꯖꯤꯟꯕꯤꯕꯅ ꯐꯩ ꯁꯤꯁꯨ ꯀꯦꯡꯉꯣꯏ ꯁꯤꯃ ꯈꯛꯇ ꯉꯥꯏꯔꯦ ꯂꯣꯏ ꯀꯪꯈ꯭ꯔꯦ ꯑꯇꯩꯗꯣ ꯍꯨꯟꯖꯟꯒꯦ ꯍꯌꯦꯡ ꯍꯧꯖꯔꯛꯑꯒꯅ ꯑꯇꯩꯗꯨꯕꯨꯗꯤ ꯐꯨꯛꯇꯠꯂ ꯆꯥꯒ꯭ꯔꯗꯧꯅꯤꯅ ꯁꯤꯁꯤꯃ ꯂꯩꯔꯦ ꯁꯤꯁꯤꯃ ꯈꯔ ꯁꯦꯝꯗꯣꯛꯄꯤꯔꯕꯅꯤ ꯃꯈꯣꯡꯁꯦ ꯇꯧꯈꯥꯏꯕꯤꯔꯦ ꯍꯥꯟꯅ ꯀꯩꯅꯣ ꯊꯥꯔꯝꯕꯅꯤ ꯆꯦꯔꯩ ꯑꯃ ꯊꯥꯕꯅꯦ ꯑꯗꯨ ꯃꯥ ꯍꯤꯡꯗꯕ ꯏꯗꯤ ꯑꯃꯨꯛ ꯍꯪꯒꯥꯝ ꯃꯔꯨ ꯈꯤꯇ ꯍꯨꯟꯖꯟꯈꯤꯒꯦ ꯍꯪꯒꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯁꯦ ꯀꯨꯏꯔꯛꯄꯒꯤꯔ ꯄꯥꯛ ꯍꯧꯗ꯭ꯔꯦꯕꯀꯣ ꯍꯥꯟꯅꯗꯤ ꯈꯤꯇꯪ ꯍꯨꯟꯕꯗ ꯑꯗꯨꯝ ꯍꯧꯕꯅꯦꯕ ꯆꯍꯤꯁꯦ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯅꯠꯇꯕꯒꯤ ꯍꯧꯔꯦ ꯍꯧꯔꯒꯅ ꯐꯨꯛꯇꯠꯂ ꯆꯥꯊꯣꯛꯑꯦ ꯍꯧꯗ꯭ꯔꯒꯅ ꯍꯧꯗ꯭ꯔꯦ ꯇ꯭ꯔꯥꯏ ꯇꯧꯕꯗꯤ ꯌꯥꯏꯗꯅꯀꯣ ꯁ꯭ꯋꯥꯏꯗ ꯍꯨꯟꯖꯟꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯅꯥꯒꯤ ꯏꯅꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯗꯣꯔꯦ ꯌꯨꯝ ꯊꯣꯛꯈꯤꯗꯣꯔꯦ ꯃꯥ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯑꯔꯨꯕ ꯂꯩꯔꯦꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯁꯦꯅ ꯉꯁꯤꯁꯦ ꯀꯧꯕꯅꯦ ꯑꯗꯣ ꯌꯦꯟꯖꯥꯡꯁꯦ ꯉꯥ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯣ ꯀꯦꯖꯤ 2 ꯃꯌꯥꯅꯦ ꯇꯥꯔꯤꯗꯣ ꯑꯗꯣ ꯀꯩꯅꯣꯅꯤ ꯄꯨꯂꯞ ꯆꯥꯕ ꯌꯥꯕ ꯍꯥꯏꯗꯤ ꯁꯤꯂꯥꯗꯤ ꯌꯦꯟꯁꯨ ꯆꯥꯗꯕꯅꯤꯅ ꯉꯥ ꯑꯣꯏꯅ ꯇꯧꯔꯁꯦꯅ ꯉꯥ ꯑꯣꯏꯅ ꯇꯧꯔꯦ ꯔꯧꯅꯤ ꯉꯥꯗꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕ ꯁꯤꯗ ꯎ ꯃꯣꯔꯣꯛꯁꯤꯗꯤ ꯐꯖꯩꯍꯦ ꯑꯩ ꯏꯆꯥꯁꯦ ꯈꯥꯡ ꯂꯥꯛ ꯉꯝꯗꯕꯗꯤ ꯆꯪꯉꯦ ꯃꯇꯣꯟꯗ ꯀꯩꯅꯣꯝ ꯆꯥꯍꯧꯕꯅꯦꯕ ꯑꯩꯈꯣꯏ ꯋꯥꯔꯤ 이반이 불러 와리 사야 돼 말래야 돼 이제나 라푸 불러가 타면 그래야 이제나 라푸 이런게 하오 이제나 팍파이 해가 내가 거의 되게 저번에 주는 거 팍파이가 우와 시즈나 이해나 까미자 sina angang ani yawe angang ani dudi nga do jaba hai roi dong ina kano do maru yaw ina yen khara kam dire moy ni je si kam se gi ta to dire nang ja aduna thau ngong de bi de thong ba do angang fresh oil ni sila oye yo li bano pa na ji kano je sab se ina masa khangi mamang da nga masa ga lai yu do aduna ꯇꯒꯤ ꯀꯁꯇꯃꯔꯗ ꯀꯩꯗꯧꯕꯗꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯐ꯭ꯔꯦꯁ ꯑꯣꯏꯗꯕꯗ ꯑꯣꯏ ꯍꯥꯏꯖꯟꯗꯣꯏꯅꯣ ꯄꯩꯁꯥ ꯆꯞ ꯆꯥ ꯂꯧꯔꯤꯕꯒ ꯍꯥꯏꯕꯗꯣ ꯀꯔꯝꯕꯅꯣ ꯑꯩ ꯈꯪꯗꯦ ꯑꯩꯈꯣꯏꯅꯦ ꯉꯥ ꯑꯍꯤꯡꯕ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯨꯄꯥꯗꯣ ꯃꯅꯨꯡꯂꯣꯝ ꯊꯪꯕ ꯅꯨꯄꯥꯗꯣ ꯃꯈꯥꯗ ꯊꯥꯔꯒ ꯐꯝꯕꯅꯤ ꯌꯥꯝ ꯈꯤꯇꯪ ꯅꯦꯝꯅ ꯃꯈꯥ ꯊꯥꯅ ꯎꯔꯗꯤ ꯈꯪꯉꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯇꯞꯅ ꯇꯞꯅ ꯌꯦꯡꯍꯟꯖꯔꯛꯀꯦ ꯂꯣꯏꯅꯃꯛꯇꯤ ꯊꯣꯡꯕꯁꯤ ꯂꯩꯔꯗꯤ ꯌꯥꯝ ꯁꯥꯡꯉꯅꯤ ꯁꯤꯒꯤ ꯑꯩꯈꯣꯏ ꯉꯥꯒꯤ ꯀꯩꯅꯣꯁꯦ ꯆꯥꯝꯕꯩ ꯃꯍꯤꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯠ ꯊꯥꯕꯗꯨꯗ ꯍꯥꯞꯆꯤꯟꯕꯤꯅꯕ ꯃꯣꯔꯦ ꯃꯄꯥꯡꯗ ꯍꯥꯞꯆꯤꯟꯕ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯈꯤꯕ ꯁꯦꯝꯈꯤꯕ ꯈꯣꯠꯈꯤꯕ ꯑꯔꯦꯝꯕꯗꯨꯅ ꯍꯥꯔ ꯑꯃꯨꯛ ꯁꯦꯝꯕ ꯍꯥꯏꯗꯤ ꯍꯥꯞꯆꯤꯟꯕꯤꯕ ꯃꯥꯁꯨ ꯂꯩꯍꯥꯎ ꯌꯥꯝ ꯐꯩ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯉꯥꯍꯤꯡꯒꯨꯝꯕ ꯉꯥ ꯆꯥꯝꯕꯩ ꯈꯣꯠꯄꯒꯤ ꯀꯩꯅꯣꯁꯦ ꯁꯤꯁꯨ ꯌꯥꯝ ꯐꯩ ꯁꯤ ꯄꯣꯠ ꯊꯥꯕ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏꯅꯤ ꯁꯤ ꯈꯔ ꯍꯩꯖꯤꯟꯕꯤꯒꯦ ꯉꯥꯍꯤꯡꯁꯦ ꯁꯤ ꯑꯋꯥ ꯐꯗꯤꯒꯣ ꯑꯁ ꯁꯤ ꯀꯩꯅꯣꯁꯤꯗꯤ ꯅꯤꯝ ꯃꯄꯥꯟ ꯃꯌꯥꯝꯁꯤꯅ ꯅꯤꯝꯒꯤ ꯃꯍꯩꯁꯤꯅ ꯅꯤꯝ ꯃꯈꯥꯗ ꯍꯧꯖꯤꯛꯇꯤ ꯅꯤꯝ ꯃꯍꯩ ꯄꯥꯟꯕ ꯃꯇꯝꯅꯤꯅꯕ ꯅꯤꯝꯒꯤ ꯃꯔꯨ ꯃꯍꯩ ꯉꯥꯡꯉꯥꯏ खितंग चाइसनबीगे
이런 거 하고 들어봐. 신앙이 그놈이지. lafuse musungure 라푸제 그놈 말로 자하오리 만 그래. 까이기는 씹어서 하면 이죠. muba lafuse lebenida 어. jingi lafu ama haido adadi musungure jingi lafude 그 생기 있잖아. 신이 히말라야디 오일에 만나. 마운트 에베레스트 포르 라푸. aiga ula anu 마운트 에베레스트 라푸기 라푸 마타 낭얌 포스타인. ai yam phim suore 거의 내도 우리가 주가야지. Mount Everest lafu yam howe 아스 뿡sang 창가 라푸지는 파잖아 하오르가 ngorong 오이겐. mayamsina morok se ani hapa iran bau ada morok hingga mana nusini na connection betul budget ama lusin graba ada ama masa ase kha age dia ngorin sadra kana connection ya pare londa biro sada ngakang le roge kai da webo ki dam ta hairo ai ubda ware nang ubda nang ka suara mo ida nang gisak thungbi da thakbi da nang ye uboga mayam je bar pathari ne kai no taning de mari yam kalli nim sini pi ai marai kalle mari ya ta ngang na ti ba akhoi gi mi je mari kan ma da ju mi makhan makhan le ba mi na nga ga ek da khumba ma adu na ta ba nangi jina karam no khangbra mi na nga ga ne tapna soli dro sungle lep ta ba sathi je si ne hele ba breng khap di ding ha breng khap ma to kini ba soli sum to bo ji di loi gidra kan loi da bdana het mi gi pukli je pa ga tapna tangna chingjal la ga ne kanu to geng to we ba yam sathi ba kanu ne ba mari khu ne nang ye ni do ye loi do man ye okay bye 강전 놈들 해라. 그이기노. 아야 뭐야. 좀 합절라가 그노 또 마카드디 그노 또 너무 합절라가 되지. 난 이거 피 때문에 배는 동어도 좀 하고. 스마트폰 그냥 뭐 피 때문에 배는 나 그때 놈 또 봐야 돼. 만통도 용어로 아주 갖다 해 버렸대. 사바 양아들이 정말 해 봐야 돼. 양 로리고. चलो पूरे ही तो रोड भैया ने भी ऐ ना भैया को दूंगा शिमला द हनुवम द जो भैया ने यम द थाई ना कौन की बगी दो बाजार से पुमे तो जो भैया आते ने बा नहीं जे ऑब्जेक्ट लो चले ना छोड़ ने मनी जेक्ट जे पिट से ने आदि ngaji ka khang ni ka chana da ba akoi mi ani gi ahung gi de ya ba ken छोड़ दी apik poi mung gi khang ni nangi goro sampo ko gi makon dok to we jo sa ya mayam je dum haina ra ni akho si to ni na se kana no kharo ulake se sida hanuwam ju lai re दादा हनु बता रहे जे फजना फम चाथो खुद चिकलकन बिना न फा थार से हाउ न चाथो येंगो येंगो 이거 마스카라가 상을래. 거의 나무. 아니 잘해. 저는 이제 나야 남이 많이 미친놈이 너무 나오다 봐. 아니 미친 나와지 그래. 뭐는 이렇게 당겨. 마지 마미 뛰냐. 아이가 저서 마미 뛰게. 세 아이가 뛰게 돼서. 밑에. 오. Ini apa sistem sam? Tahu orang pakai apa sawah ini? Mari kali siapa juga kali gini. Bebek. Oh, tatap berapa? Tahu musik. Anak apa apa ya?
Làm hiền cái tông có mà lên. Dạ bác. Cái này phòng mà đi cổ rồi. Ô, giật lô, là lô. Cái này phòng này. Cái mà nó đi đây đó. Ok, đây đi vậy. Đi đi rồi, anh đi cao. Yemo mayam si hawdong ma labe ngo. Silagi met che. Se. Sila lai. Koi ngasi ki chief guest. Koi eteima. Akoi angang chana wi sona phawung ka do chung jala bane. Video, 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 Mayam cha ba ho rage.